이제 헤마 능 라봐 라 이제 세 시대 파무세 파무 까까이 파우타르기 에이사두고 이제 소이드레 나사 누파도 누피 마젤 아호레 하 카이노 하시보 소이드르보 코이봉오보 농아이레다 이디야 아도 이제 이붕원의 젤라이브 누피 마사도 우빵 수다바 말리다 아이디 부빵 수다수 가수카이데다 마사 파랄로레 누피 마윤드나 아코이 붕어세 팜다바 말리 모이나 나마 소이 하이드나 인통닝바 말리 ꯀꯩꯗꯧꯔꯒꯦ ꯎꯪꯉꯒ ꯂꯩꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯗꯗꯥ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯅꯪꯗꯤ ꯀꯩꯒꯤ ꯄꯥꯈꯠꯂꯤꯕ ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯒꯤ ꯑꯍꯟꯁꯤꯡꯒꯤ ꯋꯥꯈꯜ ꯂꯣꯏ ꯈꯪꯉꯤ ꯃꯈꯣꯏꯅ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯩꯒꯤꯗꯤ ꯅꯪꯅ ꯂꯦꯞꯄꯤꯔꯗꯤ ꯂꯣꯏꯔꯦ ꯏꯇꯥꯎ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ ꯑꯩꯅ ꯌꯨꯝꯂꯣꯝꯗꯅꯦ ꯏꯇꯥꯎꯗꯣ ꯌꯨꯝꯂꯣꯝꯒꯤ ꯄꯥꯎ ꯈꯪꯅꯕꯅ ꯊꯥꯈꯤꯕꯅꯦ ꯍꯜꯂꯛ ꯃꯥꯜꯂꯦ ꯑꯩ ꯑꯝꯇ ꯊꯣꯛꯈꯤꯒꯦꯀꯣ ꯍꯣꯏ ꯏꯇꯥꯎ ꯁꯤꯗ ꯑꯝꯇ ꯐꯝꯃꯨꯅꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯏꯇꯥꯎ ꯀꯩ ꯄꯥꯎ ꯂꯩꯔꯒꯦ ꯑꯁ ꯏꯇꯥꯎ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯇꯈꯦꯜꯂꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯗꯣ ꯏꯇꯥꯎꯁꯦ ꯏꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯤꯇꯪ ꯏꯟꯊꯣꯛꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯥꯜꯍꯧꯏꯗ ꯑꯗꯣ ꯏꯇꯥꯎ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅꯕꯨ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯍꯣꯏꯅꯗꯤ ꯀꯩꯁꯨ ꯍꯥꯏꯍꯧꯗꯦꯗ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯏ ꯑꯗꯣ ꯇꯈꯦꯜꯂꯩꯒꯤ ꯃꯇꯥꯡꯁꯤꯅꯤ ꯃꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯁꯤꯅꯤ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯤꯁꯤꯗ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯑꯅꯤꯁꯦ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯇꯣꯔꯕ ꯍꯦꯔꯥ ꯏꯇꯥꯎ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯜꯂꯨꯅꯨ ꯃꯈꯣꯏꯅ ꯏꯟꯊꯣꯛꯑꯁꯨꯅꯦ ꯏꯇꯥꯎꯒꯤꯗꯤ ꯑꯩ ꯂꯩꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯩꯅꯥ ꯃꯌꯨꯝ ꯁꯥꯅꯤ ꯑꯩꯅ ꯃꯕꯨꯡ ꯁꯥꯅꯤ ꯀꯩꯅꯥꯗꯥꯟ ꯊꯣꯛ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯛ ꯄꯤꯊꯣꯛꯍꯜꯂꯅꯤ ꯑꯗꯨꯗꯨꯒ ꯆꯥꯎꯅ ꯍꯣꯡꯇꯣꯛ ꯂꯣꯏꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯗꯗꯥ ꯆꯥꯁꯦ ꯅꯪꯒꯤꯗꯤ ꯑꯩꯒꯤꯗꯤ ꯌꯥꯔꯅꯤꯗ ꯑꯩꯁꯨ ꯏꯊꯟꯗ ꯊꯛꯄ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯏꯃꯥꯒꯤꯗꯤ ꯄꯤꯈ꯭ꯔꯕꯣ ꯏꯃꯥꯗꯤ ꯍꯣꯇꯦꯜꯗꯒꯤ ꯊꯛꯂꯛꯑꯦꯅ ꯍꯥꯏꯌꯦ ꯏꯃꯥꯅ ꯆꯥꯕ ꯌꯥꯅꯕ ꯀꯩꯊꯦꯜꯗꯒꯤ ꯀꯩꯅꯣꯝꯇ ꯌꯦꯡꯉꯨꯁꯤꯔꯥꯅ ꯈꯜꯂꯤ ꯐꯔꯦ ꯅꯪꯅ ꯈꯔ ꯌꯥꯅꯕ ꯁꯤꯜꯂꯨ ꯑꯗꯣ ꯏꯃꯥꯁꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯏꯃꯥꯅ ꯉꯥꯡꯁꯛꯄꯗ ꯅꯪ ꯈꯨꯝꯒꯅꯨꯀꯣ ꯍꯣꯏ ꯗꯗꯥ ꯑꯗꯨꯗꯤ ꯑꯩ ꯆꯠꯅꯕ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯒꯦ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯅꯃꯣ ꯀꯩꯊꯦꯜꯗ ꯆꯠꯂꯨꯈꯤꯒꯦ ꯆꯠꯈ꯭ꯔꯄꯣꯅꯤ ꯅꯣꯏꯒꯤ ꯀꯊꯦꯟꯁꯦ ꯄꯦꯄꯥ ꯏꯃꯥ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯕꯗꯨꯗ ꯉꯥ ꯃꯆꯥ ꯑꯃꯇꯪ ꯆꯥꯅꯤꯡꯈ꯭ꯔꯄꯣꯅꯤ ꯑꯍꯥꯎꯕꯅꯦꯕꯨ ꯍꯥꯏꯔꯗꯤ ꯆꯥꯖꯅꯤꯡꯗꯦ ꯅꯣꯏꯒꯤ ꯑꯍꯥꯎꯕꯒꯗꯣ ꯀꯔꯤ ꯊꯣꯏꯅ ꯇꯧꯖ ꯁꯥꯏꯅꯣ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯆꯥꯛꯀꯗꯣ ꯍꯥꯞꯄꯨꯅꯨ ꯑꯩ ꯆꯥꯛꯀꯗꯣ ꯑꯝꯇ ꯆꯥꯔꯣꯏ ꯀꯩ ꯊꯣꯏ ꯇꯧꯖ ꯁꯥꯏꯅꯣ ꯍꯧꯖꯤꯛꯀꯤ ꯏꯆꯦ ꯇꯝꯕꯤꯒꯤ ꯊꯣꯡꯃꯣꯟꯅ ꯄꯨꯔꯛꯄꯁꯤꯡꯗꯣ ꯊꯣꯡꯅ ꯐꯖꯈ꯭ꯔꯦ 이마이빼마 하즈키 시턴뷰기 ꯃꯃꯧ ꯅꯨꯄꯤꯒꯤ ꯑꯍꯨꯝꯄꯣꯛ ꯃꯌꯥꯝꯗꯨꯕꯣ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ
ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥ ꯏꯝꯁꯗꯅꯦ ꯍꯦꯜꯂꯛꯄꯗꯒꯤꯅꯦ ꯑꯩꯅ ꯄꯨꯊꯣꯛꯄ ꯉꯥꯛꯇ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦꯗ ꯀꯣꯛꯇꯨꯝ ꯉꯥꯎꯖꯩꯗ ꯉꯁꯥꯏꯗꯒꯤ ꯀꯔꯤ ꯇꯧꯗꯅ ꯏꯝꯁꯤꯗꯕꯨ ꯂꯩꯔꯤꯅꯣꯕ ꯃꯥꯡꯒꯣꯟꯁꯤꯅ ꯎꯐꯨꯟ ꯑꯃꯨꯛꯇꯣꯏ ꯐꯨꯃꯨꯛ ꯋꯥꯡꯉꯦꯕ ꯃꯧꯅꯦꯅ ꯂꯩꯔꯤꯁꯤꯅ ꯂꯩꯇꯕꯒ ꯆꯞ ꯍꯦ ꯃꯥꯟꯅꯩ ꯊꯕꯛ ꯇꯧꯔꯤꯔꯥ ꯇꯧꯗ꯭ꯔꯤꯔꯥꯁꯨ ꯀꯩꯝꯇ ꯈꯪꯗꯦ ꯃꯃꯥ ꯃꯄꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ꯭ꯔꯕ ꯈꯪꯗꯦꯅꯦ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯆꯍꯤ 3-4 ꯁꯨꯔꯦ ꯃꯌꯨꯝ ꯄꯥꯜꯂꯛꯏꯁꯤꯕꯨ ꯃꯆꯥ ꯌꯥꯎꯅꯦꯁꯨ ꯈꯪꯗꯦ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯑꯗꯨꯝ ꯍꯦꯜꯂꯦ ꯌꯦꯡꯖꯅꯤꯡꯗꯦ ꯇꯈꯦꯜꯂꯩ ꯇꯥꯕ꯭ꯔꯥ ꯇꯥꯏꯌꯦ ꯗꯗꯥ ꯏꯃꯥꯅ ꯍꯥꯏꯁꯦ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦꯗ ꯑꯗꯨ ꯗꯗꯥ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯌꯥꯒꯗ꯭ꯔꯥ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯣ ꯗꯗꯥ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯁꯦ ꯇꯈꯦꯜꯂꯩ ꯅꯪꯒꯤ ꯋꯥꯗꯣ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯨ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯏꯃꯥꯅ ꯍꯥꯏꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯂꯣꯏꯅꯃꯛ ꯇꯥꯏ ꯑꯩ ꯈꯪꯁꯤꯟꯅꯗꯅ ꯂꯩꯕꯅꯤ ꯑꯩ ꯗꯣꯛꯇꯔꯗꯁꯨ 2-3 ꯇꯥꯟꯅꯔꯨꯔꯦ ꯇꯦꯁ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯨꯔꯦ ꯁꯣꯏꯔꯤꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯑꯩꯉꯣꯟꯗꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯕꯁꯨ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯁꯪꯁꯥꯔꯁꯤꯗ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯃꯅ ꯃꯆꯥꯕꯨ ꯎꯅꯤꯡꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯌꯣ ꯗꯗꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯀꯩꯅꯣ ꯑꯩꯅ ꯃꯐꯝ ꯍꯣꯝꯗꯒꯤꯅꯦ ꯑꯩꯅ ꯑꯉꯥꯡ ꯑꯃ ꯌꯣꯛꯀꯦꯅ ꯈꯜꯂꯤ ꯃꯈꯣꯏꯒꯁꯨ ꯄꯥꯎ ꯐꯥꯎꯅꯔꯦ ꯃꯈꯣꯏꯅꯁꯨꯅꯦ ꯑꯉꯥꯡꯗꯣ ꯍꯦꯛ ꯌꯥꯕꯒꯅꯦ ꯍꯥꯏꯔꯛꯀꯦꯅ ꯍꯥꯏ ꯑꯗꯣ ꯅꯪꯅꯗꯤ ꯀꯩ ꯈꯜꯂꯤꯕ ꯑꯩꯒꯤꯗꯤ ꯗꯗꯥꯅ ꯁꯤ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ ꯉꯁꯥꯏ ꯑꯌꯨꯛꯇꯩ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯆꯥꯛꯀ ꯆꯥꯗꯃꯈꯩ ꯑꯇꯩ ꯂꯥꯏꯔꯤ ꯆꯥꯛꯇꯤ ꯑꯩ ꯆꯥꯔꯦ ꯑꯗꯣ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃ ꯊꯛꯀꯦ ꯌꯦꯡꯉꯣ ꯑꯩ ꯃꯔꯨꯞ ꯌꯥꯏꯈꯣꯝ ꯑꯗꯣ ꯃꯥꯒꯤ ꯃꯈꯨꯔꯥꯒꯤ ꯐꯔꯅꯤꯆꯔ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯃꯥꯅ ꯁꯤꯜꯂꯒꯅꯦ ꯑꯩ ꯉꯁꯤ ꯃꯣꯏꯗ ꯊꯕꯛ ꯆꯠꯂꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯌꯦꯡꯈꯩꯗꯤ ꯑꯗꯨꯃꯥꯏꯅ ꯆꯠꯀꯅꯣ ꯗꯗꯥ ꯑꯩ ꯈꯨꯠ ꯅꯥꯝꯃ ꯌꯥꯗ꯭ꯔꯒ ꯀꯩꯒꯤ ꯊꯕꯛꯁꯨ ꯆꯠꯂꯤꯅꯣ ꯍꯣꯠꯅꯔꯁꯨ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯑꯩ ꯈꯨꯠ ꯅꯥꯝꯃ ꯌꯥꯗ꯭ꯔꯕꯁꯨ ꯅꯥꯝꯃꯗꯤ ꯌꯥꯔꯤꯗꯅ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯔꯪ ꯁꯪꯕ ꯆꯦ ꯆꯥꯕ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯁꯦ ꯀꯩꯅꯣ ꯀꯩ ꯈꯜꯂꯤꯅꯣ ꯁꯤꯗꯒꯤꯗꯤꯅꯦ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯅꯪꯒꯤꯗꯃꯛꯇ ꯄꯥꯡꯒꯅꯤꯗ ꯏꯇꯥꯎ ꯑꯩ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯑꯁꯣꯝꯗ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯂꯩꯍꯧꯕ ꯍꯣꯏ ꯏꯇꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣꯀꯣ ꯍꯣꯏ ꯏꯇꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ
ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯄꯨꯔꯛꯏꯁꯤꯅ ꯍꯦ ꯉꯥꯏꯈꯣ ꯅꯪꯅ ꯄꯨꯔꯛꯏꯕ ꯑꯉꯥꯡꯁꯦ ꯀꯗꯥꯏꯗꯩꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯃꯥ ꯅꯁꯨꯅꯦ ꯀꯔꯤ ꯀꯅꯥꯒꯤ ꯏꯁꯨ ꯀꯅꯥꯒꯤ ꯃꯆꯥ ꯏꯃꯥ ꯏꯃꯨꯡꯗ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯇꯥꯈ꯭ꯔꯒꯅꯦ ꯌꯥꯝ ꯐꯖꯗꯦ ꯂꯩꯔꯝꯃꯨ ꯆꯞ ꯆꯥꯅ ꯉꯁꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯉꯁꯤꯗꯤ ꯃꯁꯤ ꯍꯦ ꯑꯉꯥꯡꯁꯤ ꯀꯥꯏꯗꯩꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯨꯄꯤ ꯑꯁꯤꯅ ꯃꯁꯥ ꯋꯥꯏ ꯁꯪꯒꯤꯗꯕꯁꯨ ꯑꯩ ꯎꯗꯦ ꯀꯔꯝꯕ ꯑꯣꯛꯇꯕꯤ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯍꯥꯏꯌꯨ ꯏꯃꯥ ꯑꯉꯥꯡꯁꯦ ꯇꯈꯦꯜꯂꯩꯒ ꯑꯩꯒ ꯇꯥꯟꯅꯔꯒꯅꯦ ꯃꯐꯝ ꯍꯣꯝꯗꯒꯤ ꯂꯧꯔꯨꯕꯅꯤ ꯀꯔꯤ ꯏꯁ ꯀꯔꯤ ꯑꯣꯐꯝꯔꯣꯝꯗꯒꯤ ꯍꯥꯏꯕ ꯑꯩꯗꯤꯅꯦ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯄ ꯄꯥꯝꯗꯦ ꯑꯩꯒꯤꯅꯦ ꯏ ꯑꯁꯦꯡꯕꯗꯣ ꯄꯥꯝꯃꯦ ꯏꯃꯥ ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯤꯌꯦ ꯑꯗꯨꯕꯨ ꯁꯣꯏꯔꯤꯕꯁꯦ ꯇꯈꯦꯜꯂꯩꯗ ꯅꯠꯇꯤꯌꯦ ꯅꯆꯥ ꯑꯩꯉꯣꯟꯗꯅꯦ ꯁꯣꯏꯔꯤꯕꯁꯦ 이마기 셔도 아이 카랑 걸 나쁜 건디 이마 이마는 강무대보다기네 나코에 아니 양나 와한그래 허지띠 이마 나코에 아니부 아무도 할라로 라올라 수제 이마 봄 이제 남고네 아코이도 레이바 앙암도 아코이 봉원나 어프람 혼디 프로다 그이노네 하이지보 난기나 수어 생문 났다버라네 아두니시 아이수네 시작이 뭐 칼라가네 두민나 레이라바 아이디나 수네는 한데 둠레이 너희들 이거 보고 이랬고 니네들 좀 방황당황나봐 아이나도 좀 타서다봐 아두부 난기 이에 생보 이리버로 오이다버라 시에나디 강닝다나 나원다 항바니 강와로건고 아두 이시 아이 타치엔 하라바 아이 미기 마사요 능데가 아이기 이에 생무도 아이 빠미니시 아두기니 아이니 시가 와 탄하게나 라이시 이비에마 아이수네 까야라 하나 칼라바니 두네 나우기 이웨랑가드라 니나주 tumina nimbu ngangnarado aduda isiesune nuaitadana inauge hek tambani aina si haigana nangse ningonda haido kanu biema 아두 이시 아마나 마 오래 시에나네 미에마네 뜨가 수아야 안앙세 망한게라 혼토게라 가이드랑 토게라 anamanin naibadi adeko nang biema anamanin naibasnya yadeko sien haiba wase 나공안이 수배야 돼. 아두나네 아이디 러로 입고. 시시네네. 시네네. 비도이니. 시든 듣고 있어. 마토나 계양 내리고 있어. 아두디 시나 보내부터 듣고 있어. 나이베야 되고. 호호 있어. 마, 안강도 까이적이게 까나는 보기게. 강대다. 타박나 타박신 말에 안강의 영바 상대다. 까이적 부자네. 이자 thôi. 이자 thôi. 이마, 이자 thôi đó em xài để lấy bơm thì ông kì. 이마 em xem đi em bị làm cỏ. tauza saisi 도세 올레게세 사 헤메헤메 레게세 도세 니네나 사폴레비도인 세세 시드네 ngātang phamko kapkanuse sapolibidoin 이자 thôi. 이자 thôi.
이자돈, 낭지 시다 깨달음이봐. 에, 누다. 잘라게 하러. 짜그 짜로이드로. ꯑꯩ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯍꯧ ꯏꯆꯥꯒ ꯅꯪꯒꯅꯦ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯒꯗꯕ ꯂꯩ ꯍꯌꯦꯡ ꯂꯩꯒꯗꯕ ꯂꯩꯀꯣ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯦ ꯏꯆꯥꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯅꯛꯁꯜꯂꯛꯄꯁꯤꯗ ꯐꯤꯔꯣꯜ ꯈꯔ ꯂꯩꯁꯦꯅ ꯑꯗꯨꯅꯤ ꯑꯗꯣ ꯅꯪ ꯑꯉꯥꯡꯒꯅꯦ ꯐꯖꯅ ꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨꯀꯣ ꯍꯣꯏ ꯗꯗꯥ ꯗꯗꯥꯁꯨ ꯂꯝꯕꯤ ꯆꯠꯄꯗ ꯐꯖꯅ ꯌꯦꯡꯉ ꯆꯠꯂꯨꯀꯣ ꯆꯠꯀꯦ ꯑꯗꯨꯗꯤ ꯗꯗꯥ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦꯀꯣ ꯍꯣꯏ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ 이마 다다도 가이나 팅이 엠트 잘루키게 하 나이쿠네 아이수 라키네 이마기 비마 ꯇꯞꯅ ꯋꯥꯔꯤ ꯁꯥꯁꯤ 그이 닦이게다가 ꯁꯣꯝ ꯇꯈꯤꯜ ꯑꯣꯏꯕꯤꯔꯦꯀꯣ 아 마네 ꯁꯤꯒꯤ ꯁꯥꯏꯜ ꯁꯣꯝꯒꯤ ꯆꯨꯝꯃꯦꯀꯣ ꯆꯨꯝꯃꯦ ꯂꯥꯛꯂꯤꯕ ꯃꯥꯁꯤ ꯑꯉꯥꯡꯁꯤꯒꯤ ꯑꯁꯦꯡꯕ ꯃꯃꯥꯅꯤ ꯑꯉꯥꯡꯁꯤ ꯃꯇꯝ ꯈꯔ ꯃꯃꯥꯅ ꯄꯥꯔꯤ ꯏꯃꯣꯝ ꯍꯥꯏꯔꯤꯕ ꯆꯤꯟꯗꯦꯟꯐꯝꯗꯨꯗ ꯊꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥꯁꯤ ꯂꯥꯛꯑꯕꯅꯤꯅ ꯑꯉꯥꯡꯁꯤ ꯄꯨꯈꯤꯕ ꯑꯩꯒꯤ ꯏꯆꯥꯅꯦ ꯂꯧꯕ ꯌꯥꯔꯣꯏꯌꯦ ꯑꯩꯒꯤ ꯏꯆꯥ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯉꯥꯈꯣ ꯅꯈꯣꯏꯅ ꯈꯜꯂꯤꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯀꯣꯔꯠꯇꯒꯤ ꯆꯦ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯑꯁꯦꯡꯕ ꯂꯥꯛꯑꯕꯅꯤꯅ ꯑꯉꯥꯡꯁꯦ ꯃꯃꯥꯗ ꯁꯤꯟꯅꯕꯤꯔꯣ 베마 라오 Kanino? 이마공게 아이수도 보기노 ꯉꯥꯈꯣ ꯅꯈꯣꯏꯅꯅꯦ ꯃꯈꯥ ꯇꯥꯅ ꯑꯉꯥꯡꯁꯤ ꯎꯅꯅꯤꯡꯕ ꯊꯣꯛꯂꯒꯗꯤ ꯀꯣꯔꯠꯇ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨ ꯑꯩꯒꯤ ꯏꯆꯥꯗꯣ ꯄꯤꯕꯤꯔꯝꯃꯣ ꯀꯣꯔꯠꯇ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨ ꯌꯥꯔꯦ ꯆꯠꯁꯤ 이마 ꯑꯉꯥꯡꯁꯦ ꯑꯝꯇ ꯈꯥꯝꯕꯤꯌꯣ 이마 이마 ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯝꯇ ꯈꯥꯝꯃꯣ ꯑꯩ ꯃꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ 이베마 도와주세요 호그로세